ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯂꯣꯏꯖꯤꯟꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯗ꯭ꯔꯦꯁ ꯂꯣꯏꯖꯤꯟꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯆꯔꯛꯑꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯖꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤ ꯌꯥꯝ ꯍꯩꯕꯅꯤ ꯑꯩꯈꯣꯏ ꯁꯥꯕ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯣꯡꯕꯥ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯣꯡꯕꯥ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯣꯡꯕꯥ ꯁꯤ ꯅꯣꯏ ꯅꯤꯡꯕ ꯚ꯭ꯌꯨꯁꯦ ꯁꯤ ꯀꯦꯃꯦꯔꯥ ꯅꯣꯡꯕꯥ ꯆꯦꯛꯁꯤꯜꯂꯨ ꯃꯔꯨꯞ ꯅꯠꯇꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯥꯟꯃꯤ ꯅꯠꯇꯦ ꯂꯥꯟꯕ ꯑꯅꯤꯒꯤ ꯏꯒꯤ ꯃꯔꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯏꯃꯥꯃꯠꯇꯒꯤ ꯃꯆꯥꯅꯤ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯅꯠꯇ꯭ꯔꯥꯝ ꯅꯣꯛꯆꯔꯤ ꯑꯦꯀꯦ ꯅꯥꯎꯕꯣꯏꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤꯀꯣ ꯃꯌꯥꯝ ꯉꯁꯤꯁꯤꯅ ꯑꯗꯨꯒ ꯐꯦꯁꯇꯤꯚꯦꯜꯁꯦ ꯏꯔꯣꯏ ꯂꯣꯏꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯁꯦ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯗ꯭ꯔꯦꯁ ꯂꯣꯏꯖꯤꯟꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯕꯔꯇꯤ ꯊꯤꯌꯦꯇꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯒꯤ ꯀꯥꯔꯗ ꯑꯃꯁꯨ ꯌꯥꯟꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯑꯗꯨꯅ ꯗ꯭ꯔꯦꯁꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯆꯠꯂꯉꯥꯏꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯑꯃꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯊꯧꯒꯜ ꯖꯒꯣꯏꯗꯣ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯁꯥꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩ ꯊꯣꯛꯑꯒꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯑꯩ ꯊꯥꯖꯕ ꯊꯝꯖꯩ ꯑꯗꯨꯅ ꯂꯣꯏꯕ ꯐꯥꯎꯗ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯠꯂꯉꯥꯏ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯔꯤ ꯀꯔꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯒꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯖꯒꯣꯏ ꯂꯩ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯌꯥꯝ ꯀꯛꯆꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯐꯝꯗꯨ ꯌꯧꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯂꯉꯥꯏꯒꯤ ꯇꯧꯔꯁꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯌꯧꯖꯔꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯐꯝ ꯑꯗꯨꯅ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯆꯪꯉꯁꯤ ꯃꯌꯥꯝ ꯆꯪꯉꯒ ꯀꯃꯥꯏ ꯇꯧꯕꯅꯣꯗꯨ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯅꯨꯡꯗ ꯌꯧꯖꯔꯦ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯅꯨꯡꯖꯤꯟꯐꯝ ꯀꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯥꯃꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯁꯤꯗ ꯂꯩꯔꯤꯃꯩꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯛꯇꯪ ꯔꯤꯍꯔꯁꯦꯜ ꯇꯧꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯡꯁꯤꯒ ꯑꯗꯨꯒ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯔꯤꯍꯔꯁꯦꯜ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠꯀꯗꯕ ꯐꯤ ꯃꯈꯩꯗꯣ ꯐꯩꯖꯣꯝ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯐꯨꯔꯤꯠ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯣꯛꯇ ꯎꯞꯅꯕ ꯑꯩꯈꯣꯏꯒꯤ ꯁꯝꯖꯤꯟ ꯌꯥꯎꯔꯦ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯁꯦ ꯑꯗꯨꯅ ꯐꯤꯔꯣꯜꯁꯦ ꯁꯦꯠꯆꯤꯜꯂꯉꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯁꯤꯅꯦ ꯂꯥꯛꯀꯦꯁꯨ ꯂꯣꯏꯗ꯭ꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯦ ꯀꯣꯛꯇ ꯎꯞꯀꯗꯕꯗꯨ ꯈꯛ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯍꯣꯝ ꯑꯗꯨ ꯍꯥꯞꯄꯤꯗꯣ ꯑꯗꯨꯏꯗꯨ ꯈꯛ ꯉꯥꯏꯔꯦ ꯑꯗꯨꯅ ꯑꯌꯥꯝꯕꯗꯤ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯣꯡꯕꯥ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯣꯡꯕꯥ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ नोंबा सी नोई नींग व्यूज़ है सी कैमरा में नोंबा चेक्सिलू कैसा लगा मेरा मजाक एक काम कर 200 रुपए दे और 50 रुपए काट ओवर एक्टिंग की वजह से मैम अदुना अयाम्बा ड्रेस लोजिन बलोरे कोकता समजिन उकदबा खक नाइरे अदुना अखोय ओजादनने अखोय ड्रेस सेटपीरिसे मैम सिलाइसे ड्रेस लोजिन लोजरे कोकता समजिन जो हापजरे सिमा खादाबा कमाय तौबनो मो येमिनारस मैम अदुना अखोय हौजी ड्रेस लोजिन लोजरे अदुना ड्रेस लोजिन लोइरागा मपान थोकजरे को मैम अदुना अखोय इमानबसिंग अयाम लोजिन लोइरे अदुना उचरके मैम दा अदुना सिलाइसे मैम हाय सिलाइसे मैम लेरे अखोयगी मिंगम दा हायो निवास सब्सक्राइब तौबियो अखोय ब्लॉग चैनल अदगी सिदना अल्बर्ट अखोय ब्रोसी याम हईबनी अखोय साबन अखोय अल्बर्ट लेरे अदुगा सिदा लेरे ना रंजन अदुगा सिदा लेरे मंगा अदगी सिदा लेरे जेनिसन अदुगा सिदा लेरे अमो
ꯑꯗꯨꯅ ꯃꯌꯥꯝꯁꯤꯅꯦ ꯑꯩꯈꯣꯏ ꯇꯔꯦꯠꯅꯤ ꯃꯌꯥꯝ ꯁꯥꯖꯒꯗꯣꯏꯁꯦ ꯅꯨꯄꯥ ꯇꯔꯦꯠ ꯅꯨꯄꯤ ꯇꯔꯦꯠ ꯑꯗꯨꯅ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯗ ꯑꯩ ꯁꯣꯔꯠ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯁꯣꯔꯠ ꯃꯆꯥ ꯑꯃꯁꯨ ꯌꯦꯡꯍꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯐꯪꯁꯟꯁꯦ ꯑꯩꯈꯣꯏ ꯍꯧꯈꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯊꯣꯛꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯖꯩꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣই ꯊꯣꯛꯆꯔꯅꯤ ꯖꯒꯣꯏꯁꯦ ꯁꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ
ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕꯁꯦ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯜꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯆꯔꯛꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯁꯦ ꯉꯁꯥꯏ ꯁꯥꯃꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯃꯈꯥ ꯇꯥꯕ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯒꯥꯏꯁ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯦꯇꯤꯛ ꯁꯤꯟ ꯑꯃꯁꯨ ꯂꯧꯅꯉꯥꯏꯒꯤꯗꯃꯛ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯌꯥꯝ ꯊꯣꯏꯅꯗꯤ ꯐꯖꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯁꯨ ꯍꯧꯈꯔꯦ ꯑꯗꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯎꯔꯁꯤ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯗ꯭ꯔꯃꯥ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄꯁꯨ ꯂꯣꯏꯖꯔꯦ ꯅꯅꯥꯏ ꯑꯗꯨꯅ ꯆꯪꯉꯁꯤ ꯃꯌꯥꯝ ꯆꯪꯉꯒ ꯗ꯭ꯔꯃꯥ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯣꯁꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯑꯩ ꯊꯥꯖꯕ ꯊꯝꯖꯩ ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯃꯈꯜꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯌꯦꯡꯉꯨꯔꯁꯤ
이한한보다 2005-6에 이한한의 부동산이 보통가 사우코리아도 우르에 아니 그리스다수 우르에 아니 머니푸리 아테이티 모코리아 우르에 부이딩에다 저머니다수 우르니 2022다 각신도 우르디 머시나 한거니 마야 타와야오니 이것이 마제 마임시에 왜 와나는데나 액션과 액팅과 아니 그 셋 프롭스 마야시나 떠오르다 거나 바보가 커뮤니케이트 파워 보내는 거 보다 봐 아두 막탄기 나시는 그 마이나 흥내세 mayam aduna sine akoi nga sigi akoi gi theater kamai na tawbage mayam nungai bana to adum aduna mayam akoi theater su lojile aduna akoi pochai su lojila ma se aduga lojil loya ga mo mayam ga mo thengna minar se mayam aduna thabak se ayam lojile aduna akoi oja singna sak sida pure e aduna sak saraga hangro na haire ko aduna mayam sak sida sa thokra se aduga mo yum da sala se mayam sak sa loya ga sak sa ro se mayam aduna sida lere sak game thung ma ga aduna sa tholi mayam focus bro hello guys mayam aduna saksa to pusuloi jare aduna ai saka to bane mayam ga mo thena re se boxi khidang na hom do re ngasai me sak lam na sa bai ra kham dio ko do sa ri jai ngare do aduna mayam ngasi pungloi loi jare ko akoi gi numit mari ni sup na pangthok saba summer fest 2024 ngasi loi jare mayam ngasi da gi aina lai ni ba si se uba phang ja roi uba udi phang ni hayeng amo lai ni pot sai phang lu thang len tawra dai ne mayam si da gi ngatang lai ra yum satsara ni ai yum yor ga mo mayam ga mo thengna minar sena hello guys mayam aduna ai hauji yum de yojare mayam ngasigi vlog se kamai na tawbage nungai ba natro mayam comment da nungai ti na haibiramo aduna mayam yum da su hala ba ni na ngatang nei ra se aduga mai mi ta thoni khongura do ni aduga pothar ni aduna mayam ngasi pungloi loi jare akoi gi festival je numi mari ni subna pangthok pa akoi gi summer fest 2024 je ngasi da loi jare mayam aduna ngasi gi ai gi jagoi do mayam kamai tawbage aduga imphal gi artist sing na sana ba ko ramayan gi mati ama tawdo adi tu mayam kamai tawbage nungai bandro nungai ga ni mayam na comment da nungai ti na haibiramo ko mayam mayam aduna mayam ngasi gi ai gi blog se matang si da lojin jara ngai gi mayam da ge kaina na mi ya thang nu ni jara ge aduna mayam mathangi anawa video ma da mayam ga mo punna thingna minar se mayam aduna ngasi gi matang si da ai video se lojin jara ge aduna bye bye Welcome to the